asongi kanguduna moigi tongan ba demand ama akoi season narabadina akoi gi oiba demand ama jo akoi talogdaba yaroi aina adugi potu da moi talak bane ana hana more dagi na imphal bawgi lakpa sigi akoi gi imphal to more gi highway hujik india government na ne se manipur gi valley gi leiriba akoi gi district akoi gi manga se si da leiriba meeting je moi hujik akoi gi moi da darkar oiraktre yam sengna matam mama da darkar oirami but now Maitai jing je Dakar oiraktre moi kana na hen na Dakar oirai another group moi gi Dakar oibadu na ngasi baw da moi du gi mathakta akoi karigumba amta tawdana moi ngasi baw lengdana lepa leiba natra maitai da di kaidobugi adugi peldabi kholauduna ni ngasi ngarang rally da laureba go back central force akoi nga ku laiber 272 akoi gi central force ki magi company ne ba hojik leirisi election gi damakta akoi 103 companies assam amadi bengal gi vote ki sakri ba si halaga si damuk lak toi ne adugi central force mayam am leina moi gi mitmang da maitai ma halan bada maitai ma hat bada why didn't they react kaido way react tawdrino adu ai du ne ba koina thamoi shoga kholong mayam am moi gi mathakta laure isi adu ai ta di hojiki leiriba solution je hojik india government na pami ba pandam ji kari no je manipur praja miyam akoi punna akoi khangmin na batai laibak na first ni se political party is secondary aigi laibak aigi kanglup aigi jati leitragabu karai dagi akoina election lep toino politics to doino aduomda oina sangsillaga political parties jingnasu punna laibak sigi damakta apunbu khongpham mama koi punna leminaraga karamba moongda tungi yumbi kan gadagi ja koi kharminnaba ma changneba ngarang nanda laigidriba tha mari manga gi angang sahi manga gi jiri da hatkriba they are the future of our state aigi laibak sigi aigi kanglaipak manipur jigi tungi yumbi ne bise that angang do nong sauraga ma doctor aphawang oirakpa yai laibak sigi damakta khanwa adugumba misak am oirakpa yai ado akhoi gi leiriba izati gi furup mayam sebu tamna sumna loisilake haiba akhoi gi kari haini adom da satharakpa haitari sego sigumba lalong ma satharakpa nina civil society organization political party laibo osnu either it may be national osnu regional osnu ise akoi punna ne leminaba am akoi sangne ba matamdu da ne ba koina ngasai laibak sigi tungi yumbi tungi generation akoi kandoisi hojik education sector khang asumba je khangna miyam je una moje usinna dana leiba ngambagi character ang moida yauri akoi consciously unconscious si kanglada Narendra Modi lakpada natra isya irang manung ni ko BJP gi thamban to ba sari ga setna imam mayam firan tawdana that is also within this conflict yes adugi kokta yauri ba pose si imazing ipazing 18 years surab amadi masigi mathakta leiba koi voter sing je sigi mindset se koi hongba ama change revolution means to bring something sense haibani se ko samase da koi ahongba khara purakna bagi damakta koi apunbagi oiba khongjang ama oina koi se koi gi hongminna ba ama koi change June 19 da why Manipur ki praja khudingmak samana lepaga more than lakhs of people tillaga mioi kayana Manipur ki thawai du katkhra matungda 3 words without territorial limit haise si hamdu krim ne matam du da why not hujik akoi kai do bai ngam moi doino praja haibasi dagi henna democracy da pangan kanma se leite all the political power is rests in the hands of the people adu etardi praja miyam na Lorukpa decision, miyamna lorukpa kholauje. It is the voice of God. Akoi ishwar ki khonjel ni hairi neba. Adu itadi praja miyam akoi thal me dagi horaga sigi lanji su loi gi neba ise ko. But sigi lanji loi gra matung da su another ngasi akoi na laibak se semdo audraba politicians sing je da para tamhudraba. Adu itadi another next 3-4 years ki matung da anova
lan amamu anoba conflict amamu kangluk singjigi marakta amu thoglakpa yaiba adu khuding maksi gi solution ama purakse haitaraga Manipur da leminari praja miyam kangluk ja isilna koi khuding makse punna leminaraga Manipur imagi damak kanglai pak imagi damak akoi sang thongna thamoi sengna kwai lurei je thamoi sengba je sincerity ji ne ba praja ju thamoi sengba sange ngaki mit ta sinnaba adagi crocodile tears akoi kapsinnaba loksinnaba du nattaba thamoi sengna aidi handak isa ina Manipur gi ori pibam lairiba situation jida Manipur gi tungi yumi mayam akoi kandaba yade ne ima mayam na longbi reise akoi punna lemin narasi Manipur sida anoba ihowama anoba akoi gi langon amada koi sagat laga anoba Manipur ama semaga tung koina santi laiba hogol laiba nahajing jida sigumba conflict sigumba thogdok kaya se masak wannana thamba adugumba laiba ama koi punna seminarase haibase Manipur miyamda macha ama waina ai appeal tawjari isi media gi through the ngase gi discussion ji gi khudong chaba lawjaraga aduna miyam punna leminarba matam da akoi anoba Manipur ama shanti laiba ing tap Manipur ama akoi sagat pangamgani haibase masi inau Bishwanath ina lakchani si inau si koi gi AAP gi convenor gi thawum su pubiri bane adubu aujik se koi gi Cocomi na BJP si boycott Toure moi gi makhoi na tawba thabak thawrong khuding mak boycott tawgani khongjang changsin gani haidana hojik su tongan tongan phamsing loin makhoi adumak khongjang se changsilli adumak pu handaki Cocomi na thangai ba haidi step haitare sumba boycott ki step se legitimate oina khanbra aduga makhoi na changsali ba khongthang aduga hojik si movement si akhoi gi oja santana budi haibiri ko tongan ba district ki makhoi gi BJP gi mandal karikra mayam si lai aduduna kaini miyam na sudum hange ba akhoi numin ni phana irang ho bangam drise I ho bangam drise kari gi nona oja akhoi gi oja kiran na soji hari dana genji gi adu gi ada gi haidana even yeng badam adum phau bada kari haini momentum yam handa bagi kai no madi uye ado sigi matang da kari haini handa akhoi Cocomi ne laurai ba khongthang haigadra strategy haigadra mase legitimate oi aina khanbibra aduga akoina miyam se dumak haidi yamna democratic oiba mawong amada adumak puraga miyam gi pamliba pandam se phangani habgi thajaba se leiba kamain tawi Bishwanath amtang thabi nise an bada Manipur gi miyam bo ai ikai kumna wochari loina na ngasi gi discussion ji da lengsin biriba yamba ani Manipur gi prominent leaders hai koi miyam na sakhang biraba lujingba ani ngasi gi discussion ji da ina phamin na jaba phangjaba simaksu ai laibok phabani na ai logjage aise akoi gi ise na hang biriba wahang sigi mangoina na aina wapum amga hana thamjaning base akoi gi singjang je exina ngasai gi election ji lep man lep to ji jungle dani ko jungle ji da singjang ji na election ji lep pe ada mana kyam clever lai ge hai matam da aingonda vote piu ai gi makhok oina pali base uni noigum bani aduna aina vote karabadi noigi damakta afaba thabak mayam ma tawgani na mana wasae ada ngasai praja miyam ngasai gi jungle gi u mayam jinadi singjang ji gi makhok si ju u na pan bani na mangondo ina koi vote pirasi na vote si piraga ngasai vote si kagra matung ji da singjang ji na ngasai jungle ji tapna yan thatlaga akoi gi jungle ji kok thorok podo adum mangne hojik akoi gi Manipur gi oiriba phibam si isen hoje hangbiri ba wafam do aina laksaning base koi gi Cocomi gi da mosanta su yobiri spokesperson oina laibi bani ada ngasi gi pukalakhiba akoi gi wafam sida maru oina aina ko tawjaba point ohum se number 1 da Cocomi na hek irang ji hobudagi yamna loud and clear lauraga lakpasi hawjik chathariba Manipur gi kanglup ani gi crisis se masi proxy war ni haibase starting from May 3rd lanji hobudagi koi Cocomi gi koi civil society organization sina hobudagi aduma yamna loud and clear lauraga lakpi adagi amuk ngasi gi sida koi gi military
crackdown maruina pukat pirakpa adu ngamdragadi akoi lengak pai riba singsi pham thadu u haiba ani suba sima adagi amana amuk ngasai adugumba akoi gi maruina thangalaiba posak ani se sida akoina praja amoina natraga akoi gi miam sina karambo mongda Cocomi gi lakadori ihusida sawgallakadagi haibasigi achauba akoigi question ama hojiksi mangda taraga leiribas si akoigi protest amagi akoigi nature of akoigi protest tawbagi mawong haitare kanagumba kharana government gi official officing changi laga solonsinba adagi akoigi lambi thingba akoigi mode of akoigi protest ki style se sumaina sangsin basigi sida hojik akoigi Cocomi na akoi da mosantana ju thambire loop mangana akoigi pullaga dumaina sembi bu organization jina akoigi lawreiba ngasi mung lawreiba step se masi laibak sigi damak tungi lakadori bo mirol gi damak manipur gi apunba saktam kannana bugi damak akoigi tangai fadana lawdaba yadraba aduguma khongpham amani haibase sima aigi maikaidagi thamjage aduga ai isagi oina party gi side gi oina su ai khongpham sibu sawgatli haibasi masu ai thamjage ngasai tamoina thambi ki bada akoi su koi politicians sing ji maru oina haitare akoi politicians sing jina akoi political parties sing jina akoi laibak ki damak miyam gi damak akoi khanbiraga thabak si ningtina tawram targadi akoju politician amoina thoramdaba su yai se adu tawriba mayam du piendabadagi akoi naha amoina akoi politics sida akoi khongda jarakpani ada ai isa maksu satragi sangstan kaya jun 18 gi thodok adagi ise manorama gi adagi ise sharmila gi thodok kaya se ai loina raga haktheng na dum delhi da kai da adagi amada masat ki ai paijarami asai ani agent secretary paijarami thodok kaya se ai thamoi sengna laibak ki damak manipur imasigi dam ai su saruk ya jaraga adum lak jaraga penmandabadagi masidi manung sida sangaga politically akoi kholau laudragadi laibak se ngasai awan bama purakpa ngamdana leiba tare si khanjarakpadagi akoi rajniti sida akoi khongda jaba haujarakibani ngasai akoi damokiran haibigiba legislature amagi magi responsibility legitimacy and accountability khangdana koigi miyam jibu khulai oina sijinnaraga moigi masa nungainabagi damak shakti pairaga moigi damakta khallaga ma frikau thananaba masagi imung manung nungainabagi damakta khallaga thorakpa politician mayam na yamul lakhibadagi ngasigi manipur gi phibamje si yongna lakpani haibasima ise ai hanna thamjage hojik lakchningi wafam si akoi proxy war haibasi akoi yam toina sigi lan sigi manung sida yamna palli adu ngasai proxy war si akoi kamaina define tawbani adi praja miyam leiriba singi oiriba akoi like lesu haiba dagi akhang ahi miyam amana di sigi wafam di thambiraga ngasai common noina leibiriba ima ibel adagi akoi gi khungang da leibiriba akoi gi nomgi logsing ujadana kholiba miyam sida proxy war ai proxy war haibasi paina yam khangjirobogi wafam di najade da moina hena khangbiribani akoi gi kanagumba kharabu khunekta ni aga ngasai gi akoi gi Kanglup ama natraga zati ama ngasai masida atamnana sakta halakpa lan ama gangni haibase masi loud and clear Cocomi na hobodagi adum lauraga lapireba hujik thamjaningi ba wafam se ngasai BJP gi hujik sena haibi khiba aingonda su maruaina isegi media house na social media da quote adugi posi moi Ramo Premanandane atopa ani yamaga tawraga react tawraga thagalakpagi pot ai hujik sida ai hangdoga ingonda thamjari se asa ai isa su si hairap gujarurga goi thengna jaraga aino tawbani ara hanna hairappa wai sing sida khoi gi adumak kari haini kanba khonjo dum yauri haitare adagi kari gi damakta Cocomi na sigumba social boycott ama akoi BJP gi as well as activity khuding makta boycott tour even haibase before put up to the social media da bukhol laktring aida hanna na koina khajikang analysis to ma deep thinking ama critical thinking ama koi sathabiraga
करीगिनो हाइबसे पार्टी बोयकॉट तौरब चरब हाइबसी महौसाना पार्टी दुदा बिलोंग तौब मी अमा ओइनदी मदुगी नुंगाइतबसे लैरम यायबा आई एम नॉट अटैकिंग पर्सनली आई अटैक तौजब नचदे पार्टी दुगी लैरिबा करेकता बीजेपी बु नुंसीबिबा आइडियोलॉजी बु थाजब मयाम दुदा इन ngangjabagi wafam nachade react tugi reaction masamaga aisida thamjabani haitare aduna megi tang ahum dagi satharakpa ihausida why 10 MLAs matamduda isego including 2 ministers demanding the separate administration ja ngasai matamdudagi houraga akoigi demand tawraga moi yaurakhibane hojik phawba manipur gi assembly gi mifam phamba matamda akoigi online da haigadra akoigi screen tawraga participate tawra ineba that means moi masa mafam sida lakpa ngamdana adumai tawraga akoigi hairiba sigi kari aitare legislature gi assembly gi mifam ji saruk yara ineba my point is matamdu dagi houraga satharakiba ihaudu dagi sum houraga lairiba BJP की MLA सिंगदुना separate administration तान बसिदा support तौरगा लाखिबनिना मणिपुर थुगाइना बसिनबसिदा are those BJP MLAs not playing the role अखोगी मणिपुर की सक्तम जे थुगाइना होनबदा मोइगी थौदांग दु यावदब्रा number 1 question अदगी अमुक प्राइम मिनिस्टर मोदी ना अखोगी राज्य सभा की दा थमगिबा अखोगी डेट 3 अखोगी 7/20/24 दा मिनिट अहुंग मिनिट तरुग ngangbigibado aduda mana thamgibani अखोगी मणिपुर की वायलेंस से मसी अखोगी more than 5 years होई सही मंगारोम हेना होई संगनी ममांगी अखोगी 1993 दा थोकिबा नागा अमदी कुकी की अखोगी इरांगदुसु मोर देन सही तरुक तरेट हेन संगीबनी गायन होम मिनिस्टर ना पार्लियामेंट दा थंबीगीबने अदु एतारदी अदुगुंबा बीजेपी की प्राइम मिनिस्टर अमना होम मिनिस्टर अमना थमखिबा वाफम सिंह सेपरेट एडमिनिस्ट्रेशन तानबदा मणिपुर थुगाइनबो होटनबदा यावरिबा बीजेपी की एमएलए सिंजे सिबु बॉयकॉट तौबदा नत्रगा पार्टी दुगी लैरिबा एक्टिविटीज से मसी अखोई मतेंग पांगदबदा कैदौबगीदमक्ता बीजेपी ना वरौरिबनो हाइबसे मसिनेबा अखोई अचौबु क्वेश्चन जे मोइना सिगी थौदोक्सिंगी थोरक्त्रिङैगी ममांगदा वाई हाइरिबा बीजेपी की एमएलए सिंगदुदा मोइ कैदौबगी पार्टी की चीफ मिनिस्टर नत्रगा होम मिनिस्टर नत्रगा अतै अतै मिनिस्टर तो ओसेबा पार्टी की लेवल दगी मतमदुदसु याम ngangnagibani वाई मणिपुर की लैरिबा बीजेपी की पार्टी की प्रेसिडेंट ना हाइरिबा एमएलए सिंगदुगी मथक्ता करिगिदमक्ता एक्शन लोकट किद्रिबनो हाइबसे मतमदुदगी हौरगा चौबु क्वेश्चन नमा कोइ ओइरगा लाखिबने ngасidi lisang sinna sum sum matang matang chatharaksina koi nungai taba thokdok kaya koi yum kaya mai thagiba adagi koi gi mioi mara laijadaba mioi kaya koi gi hatkhiba ikhang khangudana handaki koi gi tang tariat tasu trong lawbi gi incident huji huji fongbong sana manipur gi koi gi imai sida koi gi laimai sida mai saiba thokdok kaya ma koi jiri gi kari gi lairi bi se ko tang taruk se foundation day BJP की foundation day ने बा तंग तरुक तो अदुगी तरियत की पुंग अमगा मिनिट मंगा अदवाइदनी अटैक तौदुइसी मतमदुदा बीजेपी की ऑफिस दा तोंगान तोंगान बा डिस्ट्रिक्ट की मागी लैरी लैरी बा जगह सिंगदा बीजेपी जिंदाबाद नरेंद्र मोदी जिंदाबाद लॉन्ग लव नरेंद्र मोदी अमित शाह अदुगा दाइना लाउग्रगा अदुगी जांगदु यौना थौना लैना होम मिनिस्टर दा प्राइम मिनिस्टर दा अदुगी फाउंडेशन डे नुमितु दा थागतपगी वाई गया फोंदोकपदो नोंगानबदा पुंग अमगा मिनिट मंगा अदवाइदा सोमदा अखोगी अटैक तौरपदा पिकलिबा अखोगी इसा अनि मामा सोनगिबगी थौदोक्तुगिदी वाई नॉट कैदोबगी मोय प्राइम मिनिस्टर मोदी दा नत्रगा होम मिनिस्टर दा मोय अदुगी दमक्ता वाफम पुखतबं नंगरिजे गरिगिनोब ओके विश्वनाथ अमतंग थचगे विश्वनाथ हौजिक हारिबा मयाम से खुगी मियाम की पेनदब ngaktani ko hौजिक मियाम न पामली बसे सॉल्यूशन ने अदुमक पुंग असिगी पुखलिबा टॉपिक से ला कांदा ngasai Cocomi na BJP boycott tawbasi legitimate oi haibane ba inauna hari se ko adubu party line dagi AAP gi maikai dagi su dum masi kahini support tawbam thui masi legitimate oi banina support tawbam thui masi Cocomi na
changchaliba khongsang se dumak ke haini positive oi ba kaino amada dum yengpham thoi habagi matang se tentak nga thambio sigi ji se Aam Aadmi Party gi wafam gi wa natna as a Manipuri as a Maitai okay ai isa ko se keno ina Bishwanath hojik si solution si ozakiran ki point of view thambi grai kwa ai ina Bishwanath ki solution point of view ni solution ki matang da kari kai dauraga solution phanga da gi habis ni ko ina uta ki taningi se haidi hojik lai ri basida haidi ke haini lai ri ba mayam sidi olakani habidi tha jadre aduna another regime ma porak pahagasi revolution ama movement ama haudragadi another revolution regime ma porak pangam gani habasi ma su thajadre adugi mathakta solution se porak ke habe targadi akhoi new political party national party na tab kwa akhoi local party darkar leibra natragana politicians sing si khara young and dynamic akhoi gi Nepal gi ga tawriba Gen Z sumaina siguma darkar leibra natraga hojik laiba phibam sida phaneam protest tawrasu agitation phaneam tawrasu khoi aidi machi nong gi khaido tawrabani na khoi gi imphal mayon sida kasu yorok ngam de haba ngam drabani na nong gi haugi na bane ba khoi gi representative mayam sida lairi sidi adu nong gi haugi bada dum election si laksalapagi adum matam si yoksalakadori bane ba sidang miyam si kadai bo yong na mamai mamit pangi bano ha basi su koi khang de ba si su hayeng election gi result da mo koi khang doi ne ba adu tar de hojik thamjagri ba me regime mana anau ba ma lak ba mathau tabra revolution mathau tarabra national party ki mahota local party ma darkar oirabra aduga amuk young and dynamic politicians sing darkar oirabra sigi matang da Bishwanath ki point of view se kari kamai thamini ise akoi gi hojik lai riba Manipur gi akoi oiraiba phibam se sigi solution ji akoi na solution tar kadaba gi lambi se masi hojik maki oina di akoi kharam makai uba ai gi angle of view da ai analysis da goi se kharam makai uba watli maram di Bharat Sarkar na pamiba Delhi na pamiba BJP gi Delhi gi lengaksina Manipur sida pamiba si karino haibase si han akhoi khangba amaka matho amaka tari sigi irang se sidi akhoi gi aina som yengjarak pad sidi se akhoi gi kaino ni script ne yes already written script ne basi ada script tu gi akhoi gi kari atare conclusion se tahalakna ba hutna bada ngasai gi praja miyam adagi kanglup ama yam sabna ojik ise ai khajitang thamjage ko akhoi gi maitai gi lalo bosing se si hector discussion ji dai thamjarage ngasi ri thamoi sum kuisil amina pienda bana su hele adagi khoi ju phungbang naraga oi samam na halaga sum thammajina akhoi ji kari haini stress tension even psychological problem ho lak to re bise ko ngasai maitai gi lairiba singkhong singya singsi mai tha ba hore kaido boino why because hairiba singkhong singya da maitai gi lalo bosingi maru oiba tampak sida lakanda magi leifam chafam natraga madugi kaino ma oibani na adugai gi jaga singdu dagi hana mai tha ba ji ho hal le script se adagi somda sum lae lakpadagi khara leiraga khoi irang ji sumna khoi praja jingi da sumna khoi gi chaitheng ji piraga ai gi kanglup ai gi jati e dudi kangning bani na atop mafam tongan ba jaga da leiram ba mayam ma ngasi si aina haidrasu Manipur miyam na hena khangarabani lan sina maram oiraga khoi tokai thongnaraga lakna gi lakna de kanglup ama khoi sigi ihaugsida aina mamang da su panjagi bani kuki ga nagagi lan thokro matungda akhoi NSNIM oji akhoi kare tar India government ga pistok to khraga ngasai sigi main stream hai moina sigi line sida purukna bagi lambi amane na tawraga Iran du thokro matungda NSNIM ji hoji more than 25 years pistok to raga hoji lai ri ado moina pami ba sigi lairi ba akhoi singda adagi moina sagat ningi ba
thobok thorum mayam for example resource extraction bu oisanu moi gi tongan ba akoi gi central da asum da kanagadaba and then population pollution sida akoi gi train jorok ibo tor is more than akoi gi 60,000 crores ga thadar ga sing hutna manipur yongoi train yohol is this is only because of the population pollution nine aina tamama akoi gi marak sida tongan ba kanglup jati mayam ama akoi gi thazil laga manipur gi leiriba akoi gi historically 2000 years hena leirak pasigumba akoi gi ningthau gi adagi leibak si chalai rak gi sigi khuding maki history se masi tapna muthat pa se taseng na pam bane sigi mayam ji mutkradi akoi gi kanglup amaga jat amaga yellow molung no dana leigradi akoi gi leirei ba maitai hariba kanglup magi akoi gi culture gi identity gi tongan ba sakphom mamada lepaga ngasi bau lakpa je sigi sakphom ji thugai na hotnarak pada ngasi gi proxy wa je atam dana silak pane ado huji akoi nei je litan gi tawrei pose akoi si am serious ni home minister na ngasi thambi khiba bulletproof gari adagi military crackdown tawna bagi sigi and special commandos counter insurgency da am haiba mayam akoi yongro agal leire ga ina thamai ba statement je sigi mayam ne sum nei na ruganda if military crackdown se tawra ba not only the hill singapta tawra oe both Valley and the hill animakta military crackdown torkane hujik akoi gi litan gi live pose it's akoi yam thina masi lubo posak amanne ba hujik chusampur dagi kangpokpi tarakpa kangpokpi dagi ukrul dagi kamjong and then Kabo Valley akoi KNB gi leiriba akoi gi hujiki moi gi career headquarter ki mayam leiri se sigi marak ki lambi mayam ji samna laga thoraga South amadi East ani the lady ba maraki mayam jingi loin thatkhraga moigi tongan ba adugi connectivity lambi yama koi tapna moi sagal la ine si kuki na nagada najaga tangkhunda attack to bunatte si yamna hujik manipur gi phibam jeise adugi matik yam thil lui lakadoriba oirakadaba situation jina tai karino hujik lei nongmai maruam tingdana moina kapai dudi protest to ruba kaido ruba ama da sangjil laga tawrugan da kapak paga moigi nongmai maru central force ki jing du tingbai wani tingi di kanagino kuki gi leiriba adugumba nongmai mayam maru mayam gari mayam do sizinaraga maitai jingi adugi posak du tarakna phona bada zatharak ba edeksida asongi kangbu duna moigi tongan ba demand ama akoi sizinarabani akoi gi oiba demand ama jo akoi talhogdaba yaroi aina adugi potu da moi talak bane ana hana more dagi na imphal bawgi lakpa sigi akoi gi imphal to more gi highway hujik india government na ne se manipur gi valley gi leiriba akoi gi district akoi gi manga se si da leiriba mi jing je moi hujik akoi gi moi da darkar oiraktre yam sengna matam mama da darkar oirami but now Maitai jing je Dakar oiraktre moi kana na hen na Dakar oirai another group moi gi Dakar oibadu na ngasi baw da moi du gi mathakta akoi karigumba amta tawdana moi ngasi baw lengdana lepa leiba natra maitai da di kaidobugi adugi piendabi kholauduna ni ngasi ngarang rally da laureba go back central force akoi nga ku laiber 272 akoi gi central force ki magi company ne ba hojik leirisi election gi damakta akoi 103 companies assam amadi bengal gi vote ki sakri ba si halaga si damuk lak toi ne adugi central force mayam am leina moi gi mitmang da maitai ma halan bada maitai ma hat bada why didn't they react kaido way react tawdrino adu ai du dane ba koina thamoi shoga kholong mayam am moi gi mathakta laure isi adu ai tadi hojiki leiriba solution je hojik india government na pami ba pandam ji karino je manipur praja miyam akoi punna akoi khangmin na batai laibak na first ni se political party is secondary aigi laibak aigi kanglup aigi jati leitragabu karai dagi akoina election lep toino politics to doino aduomda oina sangsillaga political parties jingnasu punna laibak sigi damakta apunbu khongpham mama koi punna leminaraga karamba moongda tungi yumbi kan gadagi ja koi kharminnaba ma changngeba ngarang nanda laigidriba tha mari manga gi angang sahi manga gi
Ziri the Hatkriba. They are the future of our state. Aigi Lebak Sigi, Aigi Kalipak Manipur Zigi, Tungi Yumbi never say. That Angango, no Musauragama, Doctor Apollo with a payai. Lebak Sigi the Mata, Kanwadum, Mishakam with a payai. A quaggy lady, but Izatigi, Furumayam Zebu, Tamna from the Lushilaki Haiba, a quaggy. Kariani. Upon the Satarakpa, Haitari Sego, Sigumba, Lalungama Satarakpa Nina, civil society or nation, political party labor oceanu, either it may be national oceanu, regional oceanu, say, Akoi Punane, Lemmy Nava, Akoi Sangeva, Matamduda the Neva, Koina, Nasai, Lebak Sigi, Tungi Yumbi, Tungi generation, Akoin Kanduishi, Huzik, education sector. Totally fell down. Bishwanath in the Lagning say, Heidi Hazik, Masi Toiba Mamsi, Kogi, Government of India, already, Makoina, Director Gimakada, Loimak scripted Oigraba, Loimak Eden and Loigraba, and Heidiba. Adubu Eden like Grey Court Gravity, now Bishwas in Harris in a Hanbanati, Koitongan to a panelist and shouldn't Tameba. Scripted Oire already. Eden a loin McLagre, see Mapamsi the sea to she tower, Eden Lagre, have Taragadi, Miana di Kanga politicians sing, legislatures sing, representatives sing, say, Kariki Kandrino. Makoi di Kang the Bagi Madam say, Makui Chokri and Makoiki, Chokris in Hena Luna Laweva. Adu ever Targadi, scripted ni high Targadi, director and a people script to a palm, dray films a Kumzera, where I have the. I want the electro. Ado. Makoi di dong kumning im nina. Makoi kumhallo ge harbasi. Akoi di sahi mangagi maman yam graba bot sina natraba makoi ni film kumbanga mise. Adu itadi si khuding makse kanadale. Water sing electro. Prozadale. Ha. Adu itadi khuding makse solution je kanana purka doino hai kanda. Prajana purka doine. Praja si hauzik si haidi usa santana budi hauzik There is a formula ni Hariko. See formula is some Jahi Humpans and Sanksela. Jahikas at Duino Kandriba. Mikas he Duino Kandriba. Nepal Genzi, the 76 people never subject to correction series. Adu Targa D. How's say Tangai Padana? I could say revolution ama movement ama yam pam, Giwana Teba. Machimachita was in a D. Kaidi, couldn't palm me solutions. Scripted ne have Zukange. Adu Targadi film scripted or Bakan was the young Kumini Moisi, Aquina Kumali never, Makoina Kumam is Aquina Kumali never, Aquina Kumhallo, yes, a quick later Sinida. Adu Targadi, Aquigi, now Bishwanath, who you young and dynamic. Heidi, how's it say, Swanamachi, something now we have to do something never. Amiam the curry message, curry convey tongue. Akoigi Laibak T was a share. Akoisi political polarization. Akoigi sectarianism. Akoigi Rasnitigi Kudong Saba, Pangnaba Hopnabada. Akoigi Kariani, Praza Zingse, political parties in Zida, Moisi Akoigi Nutorga, Kariani. Sigi brainstorming Haitari say, Moise brainwash to be Ragana. Kang Asumbaze, Kanga Miamze. Una Moise Usina than a labangambagi character on Moy the Yaura Eve. Consciously unconscious. See, Kanglada, Narendra Modi Lapa the Natresha. Iran Manunglan Manuniko. BJP Tamban Doba Sariga, Shetana Imamayam, Piran Dodana. That is also within this conflict. Yes. Adugi Cook the Yauribo Pose. See, imagine, Ipazing, 18 years Surab Amadi Masigi Matakal Labor, Koi voters in there, Sigi mindset, whom Amasang. Revolution means to bring something sense, Ivani Sego. Samasida Koi, a home Karapur Namagi Damakta, Apun Bagi Weba, Kongjangamoina, Koi say, a Koi Homin Navamuga, Koi Sang. Zun 19 the why. Manipuri Praza, Kudimang Saman and Lepaga, more than lakhs of people till
mioi kayana manipur gi thawai du katkhra matungda 3 words without territorial limit haise si hamdu krim ne ba matam du da why not hujik akoi kai do bai ngam moi doino praja haibasi dagi henna democracy da pangan kanbase laite all the political power is rests in the hands of the people adu etardi praja miyam na lawrukpa decision miyam na lawrukpa kholauje it is the voice of god akoi ishwar gi khonjel ni hairi ne ba adu etardi praja miyam akoi thal me dagi horaga sigi lanji su loi gi ne ba ise ko but sigi lanji loi gar matung da su another ngasi akoina laibak se semdo oudraba politicians sing da para tamhoudraba adu etadi another next 3-4 years ki matungda anova lan amamu anova conflict amamu kangluk sing ji gi marak da am thoglak ba yai ba adu khuding maksi gi solution ama purak se hai taragadi manipur da laiminari praja miyam kangluk ja isilna akoi khuding makse punna leminaraga manipur imagi damak kanglai pak imaji gi damak akoi sang thongna thamoi sengna kwai lurei je thamoi seng baje sincerity ji ne ba praja ju thamoi seng ba sange ngaki mit ta sinna ba adagi crocodile tears akoi kapsin na ba loksin na ba du natta ba thamoi sengna aidi handak isa ina manipur gi ori pibam lairiba situation ji da manipur gi tungi yumi mayam akoi kandaba yade ne imam mayam na longbi rei je akoi punna lemin na rasi manipur si da anova ihowama anova akoi gi langon amada koi sagat laga anova manipur ama semaga tung koina shanti laiba hogol laiba nahajing je da sigumba conflict sigumba thogdok kaya se masak wannana thamba adugumba laiba ama koi punna seminara se haibase manipur miyam da macha ama waina ai appeal tawjari isi media gi through da gi ngase gi discussion ji gi khudong chaba lawjaraga aduna miyam punna leminarba matam da da akoi anova manipur ama shanti laiba ing tap manipur ama akoi sagat pangamgani haibase masi akoi thajajabani haibasima sima thamjinjaraga se mutang swai thank you very much